chinausing kamai taunarige chinausing aisu sum nungairiko wai haibadi yadabanina sum nungairi haitare ado mayam ngasi hingi nimise yam sathi nuksa saiko ngasi di aigi yumgi dum thaba inkhang suba nomba do oina dum hapchara age mayam ko ado mayamna kai haini aigi ngasi blog se hawbadagina loiba phaba dum yengbiu ko ado mayam ngasi di ai jira chamthoga ngasi se kana tawge tawine bako phauge tawini nuksa do yam phabanina ko jira leire aduga sidana koigi phadigo maru su hape di jira dakpada ko aduga sina koigi kwa chabi maroi do asisu sum hapchalle bako idi mana nushina bagi damakta ado samaina ngahak tingaga thamme ta thama matungda samaina lokhatle bako lafoi ju kakthaye ngasi di mayam ko aduga samaina lokhatla matungda saloni da habna machum tahalle matungda samaina phi ma tharaga ko yangkong mathakda phi ma samaina tharaga aduga phaudoine bako asina phi thaba asina mahi do chupchanbado yang chupchanba ngamidana ko ado ai phi sigi phi se ai samaina poche phaubugi oina thamba phi ne bako do ngasi di morok su chapthokchare morok su khara phaurage thaba yam sathina kan gre ngasi se ko ma nungsa saradi mi singse loina thaba kanabani ko khangde mi gi di khangre ai gi di thaba yam sathina kale nungsa saba nimi se ko nong churagadi chure hane imung manung adum losan khomjanna adum leiba nungsa saragadi mapan gi thaba yam sathina yame bako adu asigi matungda ai phi mayam ama tum hawgalakpada tingjan gi basing do loina hoji se ai sudoga mu phaudu e bako ado nungsa sabani sumang da samaina thokpa se jam wai mayam ko duga aise thabakse mathang adum tawraktoine bako ado angang singi phi ron suba chamba si numagi lepa yade aduga aise hoji phi se phaudu matungda ko wamandana punthon ngasai punthon do aduda chari ne bako ado aise ai khuchalak cha se jengune yam haidi chaba phangjada mi gi mo mandra jengo punthon se mayam do uline aina yam hawi haina ko akhoi jumgi punthon ne mayam do aise punthon cha na phabung da pham ga ko akhoi gi thongnau se gi mapan da akhoi gi lambi gi da mina chatpa khotpa loi ui bako adagi di lausu tharabanina lausu mayam wankhalakpado phajarakpado isang sanga phajarakpado du samaina kheki gi ai thongnau gi wangda samaina jinga ga aise punthon cha na dum leini bako fan tharaga punthon sisu yam sathina haukhre aduga sigi matungda aise phi aigi phi tubado adugi duty mu kamu hawre asigi phi tuba sisu kai haini mayam nomagi routine oina leigre aigi diko nomagi phi tu da bazade habagi phiom da leirabane aise aduna si phi simu hakamu loisana bahana lagna dibako kaina ai mi mu lagtoi belawbudo ngasi se adudugi phi se tuba mu hawre ado mayam makhatana adum yengmina se jamonda jam nuaina phi je turi sei sakna ko ado adum makhatana adum yengsi da ga su wari sunari ne sei su sei ne bako ado yengsi aduga hojibu mayam sak thong matam yawrabanina sobri thongjallage haidana sida machal punamak leire ko sak thonge ising thangale aduga sak thongna aina sonda jira dhari panda phawbado jira do arum lange bako adudugi aina samana sumang dum puthore ne bako aduga aina chaloni da khara phawri sina jira ngakta oibane sisina mu hawai sok tawbo khotpada mathau taidana ko jira ngakta sisu adugi tongana khara ma phawbane bako as jira murok se khutna wotpada murok yam sathina khutse yam sathina sagre bako aduga Zabi nang se aigi kanano suke keda jengba jadabi nang se aigi kanano yung nakapi ni Ria. Ini phone ki mera tikhui da. Kapi ne bidu. sabi kana nakapi na yung se kana dano my phone camera da thi ai mapun sisi ganu aphab amta khanma ngamjagi draba Phone ma thogi na. Te thogi. mangonda kapte hai aingonda kapi ni hai mai makok se jadre mapun sida aphab amta khanma ngamdraba ipuroi bani sina ilai ba yamna wai ma takhi tathi na tawbi aibu pungon zoina kharaga pijaba se tathi na tawbi ba ingonda Sakhi praman. kaino jaku ga se mulle ngondagi tawngam dre jeng sini pa se jaku ga da pura kan he youtube na mo ga mo jaku le na mo ga mo blog to san bi rani
ꯈꯪꯉꯦꯗꯅ ꯈꯪꯉꯦꯗꯅ ꯐꯤ ꯄꯨꯡꯊꯣꯟ ꯁꯣꯏꯕ ꯈꯪꯉꯤꯅꯤ ꯍꯣꯏ ꯑꯗꯨꯐꯥꯎꯗꯤ ꯍꯦꯟꯅꯈ꯭ꯔꯦ ꯃꯣꯏꯁꯨ ꯑꯩ ꯈꯤꯖꯔꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅ ꯅꯪ ꯄꯨꯇꯦꯛ ꯇꯧꯔꯦ ꯃꯌꯥꯝ ꯈꯣꯏꯒꯤ ꯄꯨꯟꯊꯣꯟꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯣꯏꯒꯤ ꯄꯨꯟꯊꯣꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯁꯤꯒꯤ ꯄꯨꯟꯊꯣꯟꯁꯦꯀꯣ ꯇꯤꯟꯒ ꯌꯣꯠꯄ ꯖꯥꯠꯅꯤꯗ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯃꯣꯏꯅ ꯆꯥꯅꯕ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯂꯥꯂꯦꯟꯇꯣꯝꯕꯤ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯗꯥꯏꯒꯤ ꯐꯤꯔꯣꯜ ꯁꯦꯠꯄ ꯆꯥꯕ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯇꯨꯊꯔꯅꯤ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯁꯤꯡ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯇꯟꯕꯨ ꯇꯜꯂꯦ ꯁꯤ ꯑꯁꯥ ꯏꯁꯤꯡ ꯊꯛꯇꯣꯏꯗꯣ ꯁꯥꯒ ꯁꯥꯕꯅꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯆꯥꯇꯣꯝꯕꯤꯁꯦ ꯃꯥꯏ ꯇ꯭ꯌꯨꯁꯟ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇ꯭ꯌꯨꯁꯟ ꯊꯤꯟꯗꯣꯛꯄꯤꯔꯛꯏꯅꯦꯕꯀꯣ चलो बाय माजों होई जों जीजे चखा देने सांग थेंगे चलो बाय चल पापा चखा बनी जा चलो पापा ngang ni थेंगे जना संदनो वाला कने जेंगु सना ꯆꯥꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯒꯦꯠ ꯂꯣꯟꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯎꯁꯦ ꯍꯧꯗꯅ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯒꯦꯠ ꯃꯈꯣꯟꯗꯨꯗ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯟ ꯊꯥꯕꯗꯣ ꯄꯥꯟꯗꯤ ꯇꯥꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅꯅꯦ ꯑꯣꯏꯔꯤꯁꯦ ꯑꯁꯤꯐꯥꯎꯗ ꯄꯨꯡ 3 ꯃꯈꯥꯏ 4 ꯑꯗꯨꯃꯥꯏꯅ ꯇꯥꯔꯕꯅꯦꯀꯣ ꯑꯩ ꯈꯥꯃꯦꯟ ꯄꯥꯟꯕꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯥꯃꯦꯟ ꯏꯄꯥꯟ ꯄꯥꯟꯗꯦꯀꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯍꯩꯅꯦ ꯁꯤꯒꯤ ꯍꯩꯁꯦ ꯄꯥꯟꯖꯥꯃꯤꯟ ꯍꯥꯏꯗꯨꯅꯦꯕꯀꯣ ꯌꯥꯝ ꯄꯥꯜꯂꯦ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯌꯨꯝꯗ ꯆꯪꯉꯒ ꯑꯩꯁꯦ ꯃꯦꯆꯤꯟꯅ ꯐꯝꯃꯦ ꯐꯤ ꯇꯨꯕ ꯑꯃꯨꯛ ꯍꯧꯔꯦ ꯐꯤꯁꯦ ꯃꯤ ꯉꯁꯤ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤꯅꯀꯣ ꯑꯁꯦꯡ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯥꯛꯇꯣꯔꯕꯅꯦꯕ ꯐꯤ ꯂꯧꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯄ꯭ꯔꯞ ꯂꯣꯏꯁꯟꯒꯦ ꯐꯤꯁꯦ ꯇꯨꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯨꯠꯀꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯇ꯭ꯔꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯐꯤꯁꯤꯗ ꯑꯗꯨꯗꯨꯅ ꯊꯕꯛꯇꯣ ꯃꯊꯪ ꯂꯩꯕꯅꯤꯅ ꯍꯥꯏꯅ ꯑꯩ ꯁꯠ ꯇꯧꯗꯅ ꯃꯣꯏ ꯊꯤꯟꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯐꯤꯁꯦ ꯑꯃꯨꯛ ꯇꯨꯕ ꯍꯧꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯗ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦꯀꯣ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯊꯕꯛꯁꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤck ꯐꯤꯁꯦ ꯇꯨꯕ ꯂꯣꯏꯔꯦ ꯇꯣꯞꯁꯦ ꯇꯨꯕ ꯍꯧꯔꯦ ꯃꯁꯥ ꯈꯛꯇꯪ ꯆꯥꯎꯏꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯣ ꯇꯣꯞ 2 ꯈꯪꯅꯦ ꯑꯩꯅ ꯉꯔꯥꯡꯒ ꯉꯁꯤꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯆꯨꯞꯅ ꯑꯩꯅ ꯇꯨꯔꯤꯁꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦꯀꯣ ꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯆꯦꯟꯒ ꯄꯥꯜꯂꯒ ꯇꯦꯛꯅꯤꯡꯒ ꯁꯨꯃꯥꯏꯅ ꯐꯥꯔꯒ ꯇꯧꯔꯒ ꯇꯨꯕꯅꯦ ꯁꯤꯝꯄꯜꯅꯤꯗ ꯑꯗꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯃꯦꯔꯨꯟ ꯀꯂꯔꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯑꯁꯤꯁꯤꯅ ꯈꯨꯗꯥꯡ ꯄꯣꯡꯕꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯁꯇꯃꯔꯅ ꯍꯥꯏꯔꯝꯕ ꯗꯤꯖꯥꯏꯟ ꯍꯥꯏꯔꯝꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯨꯔꯤꯅꯤꯀꯣ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯇꯨꯕ ꯂꯣꯏꯔꯕ ꯑꯩꯅ ꯏꯁꯇ꯭ꯔꯤꯃꯨꯛ ꯆꯥꯔꯦ ꯏꯁꯇ꯭ꯔꯤꯃꯨꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯖꯤꯔꯥ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯁꯟꯕ ꯍꯧꯔꯦ ꯁꯟꯗꯥꯋꯥꯏꯔꯝ ꯇꯥꯔꯛꯇꯣꯔꯦꯕꯀꯣ ꯅꯨꯃꯤꯠꯁꯨ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯐꯪꯈ꯭ꯔꯕꯅꯤ나 ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯁꯟꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯅꯦ ꯃꯣꯔꯣꯛꯁꯤꯁꯨ ꯄꯥꯏꯅ ꯌꯦꯡꯉꯤꯅꯦ ꯀꯦꯝ ꯂꯥꯎꯔꯦꯀꯣ ꯐꯖꯅ ꯅꯨꯡꯁꯥꯗꯣ ꯁꯥꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯐꯖꯅ ꯀꯪꯉꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯏꯀꯣ ꯑꯗꯣ ꯏꯆꯥꯇꯣꯝꯕꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯏꯆꯥꯇꯣꯝꯕꯤꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯕ ꯑꯗꯣ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡ ꯌꯨꯝꯒꯤꯗꯣ ꯌꯥꯝꯅ ꯑꯩꯅꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯛ ꯆꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯃꯨꯛ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯣꯊꯥꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯁꯇꯃꯔ ꯅꯨꯄꯤ ꯃꯆꯥꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯁꯤ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯝ ꯌꯥꯎꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯅꯦ ꯃꯣꯏꯅꯗꯤ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯎꯖꯔꯁꯅꯨ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯇꯣꯞꯁꯤꯅ ꯈꯔꯅꯤ ꯃꯃꯥꯡꯗ ꯇꯨꯈꯤꯕ ꯇꯣꯞꯅꯦ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯈꯤꯕꯅꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯐꯤꯗꯨꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯤꯀꯣ ꯑꯗꯣ ꯂꯤꯠꯂꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯉꯥꯡꯁꯤꯒꯁꯨ ꯇꯞ ꯅꯞꯈ꯭ꯔꯦꯕꯀꯣ ꯐꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯐꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯦꯔꯨꯟ ꯀꯂꯔ ꯇꯨꯕꯒꯤ ꯐꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯥ ꯂꯤꯠꯁꯜꯂꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯌꯦꯀꯣ ꯄꯨꯔꯥ ꯐꯤꯠꯇꯤꯡꯁ ꯑꯣꯏꯈ꯭ꯔꯦ ꯃꯉꯣꯟꯗꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯌꯥꯝ ꯍꯔꯥꯎꯔꯦ ꯀꯁꯇꯃꯔꯅ ꯍꯔꯥꯎꯕꯁꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯏꯀꯣ ꯑꯗꯨꯒ ꯑꯃꯈꯛ ꯇꯨꯕꯗꯨꯅ ꯃꯥ ꯀꯁꯇꯃꯔꯗꯣ ꯂꯥꯛꯇ꯭ꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯨꯡꯊꯥꯡ ꯌꯧꯔꯦ ꯅꯨꯡꯊꯥꯡꯗ ꯑꯃꯨꯛ ꯉꯁꯤꯗꯤ ꯇꯟ ꯆꯥꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯀꯣ ꯆꯥꯛ ꯆꯥꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯑꯇꯥꯁꯦ ꯁꯨꯃꯥꯏꯅ ꯊꯤꯠꯂꯒ ꯊꯝꯃꯦ ꯑꯁꯤꯗꯅ ꯑꯩꯅ ꯁꯕꯖꯤ ꯈꯔ ꯑꯃ ꯀꯥꯡꯉꯧ ꯇꯧꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯀꯥꯡꯉꯧꯁꯦ ꯃꯌꯥꯟ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟ ꯀꯥꯔꯣꯟ ꯑꯥꯂꯨ ꯑꯗꯒꯤꯗꯤ ꯄꯣꯡ ꯍꯋꯥꯏ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯉꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯉꯧꯕꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ
ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯃ ꯉꯧꯒꯦ ꯍꯥꯏꯅ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯒ ꯁꯣꯏꯔꯒ ꯊꯝꯃꯤꯉꯩ ꯏꯁꯤꯡꯗ ꯑꯩ ꯄꯨꯡꯈꯥꯏꯃꯨꯛ ꯁꯨꯃꯥꯏꯅ ꯇꯤꯡꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯁꯦꯡꯅ ꯇꯧꯔꯒ ꯆꯥꯝꯃꯦꯀꯣ ꯃꯌꯥꯝ ꯕꯖꯥꯔꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯁꯕꯖꯤꯁꯦ ꯁꯦꯡꯅ ꯆꯥꯝꯕꯗꯤ ꯋꯥꯈꯜ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯅꯔꯁꯦ ꯁꯨꯃꯥꯏꯅ ꯇꯟꯒꯪ ꯑꯣꯏꯅ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯀꯥꯡꯉꯧꯗꯣ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯆꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯃ ꯌꯥꯎꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯘꯤ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯛ ꯂꯥꯛꯂꯒꯦ